Miyeng tabiribasing khwai khudimukpu ahan mamuktada PK channel pothaminasi khaminasi channel asigi maikaidagi ikoknona khurumjari amadi punamakpu taram noksari loinana ngasisu channel asina anobu topic ama miyamgidamakta khudul tamjanabagidamagda puduna laksari ngasigi thamjariba topic asi topic ani thamjage ahanbada hakchangda chum tabagi fall amadi yumgi akoibada lamkhunu khongbagi fall hariba Singasi mamangai ahalamal singna thaja naramba amadi satnaramba singadudagi khonggasjaraga nuksijarabaigi subscriber sing amadi viewer singna thagatpiro haibagi request singdagi lokasjare haraga ngasi miyamda kudol tamjabani hojik miyamda kudol tamjage hakchangda chum tabagi fall amadi yumgi akoibada lamkhunu khongbagi fall miyeng taminasi subscribe to you please. Kuna ahan bada khangba yai madudi hakchangda chum tabasi tongan tongan fall lei adumakpo yet thangbada taragana masi fattaba fall lei aduga oi thangbada taragana afaba fall lei haiduna mamangi ahalaman singna thambira makhra lei aduga hakchanggi tongan tongan ba kya singda chum tabagi fall aduso dumuk makhada samtajarake kokta chum taragadi lantum phangba amasung saukhatpa oi haiduna ahalaman singna sumna thambirami aduga nada chum taragadi leitengi potlam phangi haiduna takpirami mitta chum taragadi anobu marup tinaba aduga jiba panu phangi haiduna takpirami loinana natonda chum tarabadi manam nungsiba pot phangi hai aduga sinbanda chum taragadi athum ahau sawa phangi hai Kaurida chum taragadi lan thum phangi hai aduga tongninga thabuk kyamasu pangthokpa ngami hai loinana khomda chum taragadi laibak fai hai aduga pukning su nungai hai thabakta chum taragana mi khatnai aduga nanganda chum taragadi pochei amasung laibak phangi hai nakthangda chum tarabadi marup mapang unai aduga khwangda chum tarabadi fijet phangi hai Paibakta chum taragana tongnaba pot natrangana lan thum phangi haiduna asumna takpirami makha sathajarakpoina khuda natraga phaibomda chum taragadi lan thum mangi hai aduga amang thongda chum taragadi asi ana nangi hai khongda chum taragadi arapada satli su hai aduga ngakta chum tarabadi leiteng gi pochei phangi hai Pambomda chum tarabadi marup nungsinei hai aduga khomkhada chum tarabadi mang phattaba mangi hai makhata na amuk haijarabada khwangda chum tarabadi fijet phangi hai aduga pukta chum tarabadi asa thak phangi laibak phai khuda chum tarabadi yeknabaga sanai hai loinana ningduda chum tarabadi kokta thangna soi hai pambomda chum tarabadi lan mangi haiduna takpirami asumna hakchanggi tongan tongan ba kayat singda chum tabagi fall asi asumna mangai ahalamal singna thajanarami amasung asumna satnaram ba kayadu ngasi miyamda kudol tamjabani loinana makhata namuk hakchang da chum tabasigi miyamna khangbikraba matungda Yumgi akoibada lamkhunu khongbagi fall asisu miyamna kudol tamjage adumakpo mikup amatang miyamga break amatang lominasi si hek loibaga ingkolda habadi yumgi akoibada lamkhunu khongbagi fall adu amuk miyamna kudol tamjage miyeng taminasi Ningol Sakoba Photo Contest 2020 PK channel pothaminasi khaminasi YouTube channel sina sahi mamafung farak phaka iroinana lakadoriba ningon sakoba thoromga mari leinana pangthok sagadoriba ningol singi oiba photo contest ama pangthok sargani hariba photo contest asida ningol singna lakliba November gi tang 13 natre harga tang 13 ani sida ningol sakoba saruk yabiriba ningol singna Ningol sakoba satpa matamda isa isagi oiba photo amamam kapire harga thabirakadabani saruk yabiningba ningol singna lakliba November gi tang 13 fawbagi manungda isa isagi Aadhaar card photo ado maning mamang thabirakadabani loina
हारिबा आधार की डॉक्यूमेंट पिसिन बिरक पसिंगना नवंबर की तांग 15 दा इसा इसा के serial number अदो पिजरकनी कंटेस्टेंट्स सिंगी फोटो सिंग अदुना हाइबदी साकौबु नुमित्ता कापकदोरिबा फोटो अदुना पीके चैनल अमदी YouTube channel अमसु ओरिबा खंगमिनासी कोई चैनल अनि सिदा थागसगनी लोइनना कंटेस्ट असिगी रिजल्ट ना लाक्लिबा नवंबर की तांग 10 दा लाउथोकसगनी अमदी विनर सिंगी प्राइज नवंबर की तांग 12 दा पिजगनी थमजरिबा प्राइज सिंदी अहानबा प्राइज दा हाइबदी विनर प्राइज दा लुपा लिसिंग अनीगा अमदी पीके चैनल की माइकेदगी थमजबा निंगोल दखिना अमगा लोइनना अनीसुबा अमसुंग अहुमसुबा प्राइज दा लुपा लिसिंग अमगा लोइनना पीके चैनल की माइकेदगी थमजबा निंगोल की दखिना लोइनना अहुमसुबा प्राइज दा लुपा समंगागा लोइनना पीके चैनल न थमजबा निंगोल सिंगी ओइबा दखिना हेन अकुबो मरोन की दमकता मखा की WhatsApp नंबर से दाहाबदी 700598396 सिदा पाउ फाउबिरउ लोइना लोइना इसा इसा की डॉक्यूमेंट थाबिरकपा अमदी फोटो न सिंगु थाबिरकपा कदिमक हारिबा नंबर सिमक्तदा थाबिरक ओ हाइदुना अमुक सोने निक्सिंगजरी काउबिरकनो निंगोल सकोबो फोटो कंटेस्ट 2020 सरुक याबियु Once again, welcome back to my channel PK POTHAMINASI KHANGMINASI हौसे मुक मियाम खुदोल तमजगे लमखुनु ना युमगी अकोइबदा खोंगबदा तोंगान तोंगान फोल लै हादुना मसिमसु ममांगे अहलमन सिंह थाजनरंबा अमदि चतनरंबदु मियाम खंगमिनासि आबिगी दमक थमजबनी युमगी नोंपोक थंगबदा लमखुनु ना खोंगलबदी इकाइबा नंगी हाय युमदुगी मियोय सिंह अदो अदुगा युमगी मैरम थंगबदा लमखुनु खोंगलबदी अना अयेक नंगी हायदुना थाजनरमी मखा सथजर कोइना युमगी मखा थंगबदा लमखुनु न खोंगलबदी मतु मजा असि अना नंगी नंगबलै हाय अदुगा युमगी मोइरांग थंगबदा लमखुनु न खोंगलबदी मीगी लन थुम फंगी हायदुना ताकपिरमी असुमना युमगी नोंचुप थंगबदा लमखुनु न खोंगलबदी मनाय मसेन असि अना पी हाय अदुगा युमगी कौब्रु थंगबदा लमखुनु न खोंगलबदी अफबा पाउ ताय युमगी अवांग थंगबदा लमखुनु न खोंगलबदी युमबुगी असि अना नंगी हाय लोइनना अरोइबदा युमगी सिंखै थंगबदा लमखुनु न खोंगलबदी लन थुम फंगबा अफबा फोल लै असुमना ngasiगी channel asina thamjariba chum tabagi fall amasung lamkhunu na yumgi akoibada khongbagi fall asi matang aswaida tension jage hayeng amuk anoba topic amamuk miyam da khudol tamjanabagi damak sem sajarukige ngasigi damak tadi loiba fawa tabi bamadi miyeng tabi bagi damak channel asigi maikai dagi amuk sana thagasaba fogdok jari punamakpu amuk sana kurumjari kanglai pak na yai phare